ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕꯃꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯥ 2 ꯅꯨꯄꯤ 2 ꯁꯨꯔꯝꯃꯤ꯫ ꯄꯨꯟꯅ 4ꯅꯤ ꯍꯥꯏꯕ ꯇꯥꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤ꯫ ꯏꯆꯦꯁꯤꯡꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯕꯕꯥ ꯏꯃꯥ ꯗꯗꯥ ꯑꯩꯈꯣꯏ 4ꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯒꯤ ꯃꯆꯦ ꯅꯦꯅꯦ ꯑꯃ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ, ꯅꯆꯥꯅꯨꯄꯥ 2ꯁꯨ ꯁꯨꯔꯤ꯫ ꯌꯨꯝꯁꯦ ꯈꯔ ꯅꯥꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯤ 2ꯗꯨꯁꯨ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯁꯦ ꯅꯧꯅ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯃꯌꯦꯛꯀꯤꯗꯤ ꯈꯔ ꯅꯥꯟꯅ ꯂꯩꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯑꯗꯣ ꯁꯨꯃꯥꯡꯒꯁꯤ ꯏꯁꯣꯡ ꯍꯦꯛ ꯁꯣꯡꯉꯒ ꯅꯥꯄꯤ ꯁꯤꯡꯕꯤ ꯉꯥꯛꯇꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯤꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯁꯣꯡ ꯍꯦꯛ ꯁꯣꯡ ꯏꯁꯨꯛ ꯍꯦꯛ ꯁꯨꯛ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯏ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯁꯤꯠ ꯅꯥꯜꯂꯝꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯨꯅ ꯃꯤ ꯆꯪꯉꯛꯄꯗ ꯏꯀꯥꯏ ꯅꯆꯥꯅꯨꯄꯥ 2ꯁꯤ ꯃꯈꯣꯏꯗ ꯍꯥꯏꯌꯨ, ꯌꯨꯝ ꯀꯩ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯨ ꯍꯥꯏꯌꯨ꯫ ꯏꯪꯈꯣꯜꯁꯤ ꯌꯥꯝꯅ ꯃꯣꯠꯂꯕꯁꯨ ꯂꯥꯏ ꯐꯠꯇꯕ ꯏꯟꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣꯃ ꯅꯨꯄꯤ ꯊꯤꯖꯤꯟꯒꯦꯒ ꯊꯤꯖꯤꯟꯕꯤꯔꯣ, ꯃꯧ ꯂꯥꯛꯑꯒꯗꯤ ꯈꯔꯁꯨ ꯂꯨ ꯅꯥꯟꯕꯅꯤ꯫ ꯅꯦꯅꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯑꯁ ꯏꯆꯦ, ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯂꯩꯅꯥꯅꯣ ꯈꯪꯗꯦ, ꯈꯣꯡ ꯈꯨꯠ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯔꯛꯄꯒꯤ ꯂꯩꯅꯥ ꯑꯃ ꯍꯦꯛ ꯆꯪꯁꯤꯜꯂꯛꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯃꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯄꯨꯡꯆꯠꯇ ꯆꯠꯂꯤ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯣꯡꯃꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯇꯣꯝꯕꯁꯤꯅ ꯄꯣꯜ ꯑꯃꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯁꯤꯠ ꯁꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯑꯃꯨꯛ, ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯅꯆꯥꯅꯨꯄꯥ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯧ ꯂꯥꯛꯑꯒꯗꯤ ꯃꯧꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯖꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯤꯁꯤꯅ? ꯀꯗꯥꯏꯗꯒꯤ ꯍꯨꯏꯅꯣ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯕꯣ? ꯈꯣꯡ ꯀꯥꯟꯐꯝ ꯐꯥꯎ ꯂꯩꯇꯦ ꯇꯨꯝꯗꯨꯅ ꯑꯁꯥꯏꯗ ꯂꯩꯔꯤꯁꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯁꯥ ꯁꯟ ꯌꯥꯝꯅ ꯂꯣꯏꯕꯁꯤꯁꯨ ꯏꯃꯨꯡꯁꯤ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯃꯣꯠꯁꯤꯜꯍꯟꯕꯅꯤ꯫ ꯁꯠ ꯁꯠ ꯌꯣꯟꯊꯣꯛꯈꯣ ꯂꯣꯏꯔꯨꯅꯨ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯏꯆꯦ ꯃꯣꯏꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ, ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯖꯔꯤꯁꯤꯅꯤ꯫ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯁꯨ ꯊꯝꯕꯤꯔꯦ꯫ ꯑꯗꯨ ꯏꯆꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ꯫ ꯏꯕꯥꯏꯗ ꯑꯥꯗ ꯆꯠꯈꯤꯕꯗꯣ ꯊꯣꯔꯛꯈ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯅꯦꯅꯦꯅ ꯑꯃꯨꯛ, ꯊꯣꯔꯛꯑꯦ, ꯉꯔꯥꯡ ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯖꯔꯨꯔꯒꯦ꯫ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯤ 2 ꯂꯨꯍꯣꯡꯈꯤꯕꯗ ꯅꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯒ ꯅꯈꯣꯏꯗ ꯄꯤꯈꯤꯕ ꯁꯦꯟꯐꯝꯗꯣ ꯑꯗꯨ ꯅꯈꯣꯏ ꯂꯩꯔꯕꯣ? ꯃꯤꯗꯨꯅ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯁꯤꯖꯤꯟꯅꯒꯗꯕ ꯂꯩꯔꯦ, ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯄ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯀꯩꯅꯣꯅꯦ ꯏꯆꯦ, ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤ, ꯁꯦꯟꯗꯣꯏ ꯍꯥꯏꯔ ꯊꯥ ꯀꯥꯟꯄꯣꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯍꯨꯜꯂꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦ? ꯂꯩꯇꯦ ꯍꯥꯏꯕꯨ ꯃꯥꯒꯤ ꯁꯦꯟꯗꯣꯏꯗꯣ ꯑꯩꯈꯣꯏ ꯑꯗꯨم ꯍꯨꯜꯂꯛꯀꯅꯤ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯄꯪꯉꯦ, ꯃꯇꯝ ꯑꯗꯨꯗ ꯆꯍꯤ ꯃꯁꯤꯡ ꯊꯥꯅꯔꯝꯒꯗꯕꯅꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯈꯤꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯐꯪꯂꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯧꯁꯜꯂꯨꯔꯦ꯫ ꯑꯗꯨ ꯏꯆꯦꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯈꯣ, ꯂꯩꯇꯦ ꯍꯥꯏꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯅꯦꯅ ꯑꯃꯨꯛ, ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯋꯥꯁꯦ꯫ ꯐꯔꯦꯁꯦ, ꯑꯩ ꯉꯥꯡꯅꯔꯒꯦ, ꯑꯗꯨ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯌꯨꯝꯗ ꯏꯆꯥꯅꯨꯄꯤꯗ ꯊꯣꯔꯛꯍꯧꯔꯤ꯫ ꯑꯗꯨꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯣꯝꯗꯅꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯣ꯫ ꯑꯩ ꯆꯠꯂꯒꯦ, ꯃꯊꯪ ꯑꯩꯅ ꯂꯥꯛꯄꯗ ꯃꯅꯤꯡ ꯃꯌꯥ ꯁꯣꯡꯉꯤꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯇꯣꯛꯑꯝꯃꯨ꯫ ꯆꯠꯂꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯏꯃꯥꯁꯨ ꯀꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯅꯦꯅꯦꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯣꯛꯎꯔꯒ ꯉꯥꯡꯉꯛꯑꯅꯤ ꯍꯥꯏꯗꯅ ꯊꯣꯛꯇꯕꯅꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ, ꯏꯃꯥ, ꯏꯆꯦꯇꯣꯡ ꯂꯨꯍꯣꯡꯈꯤꯕꯗ ꯄꯩꯁꯥ ꯀꯌꯥꯅꯣ ꯄꯨꯁꯜꯂꯨꯔꯤꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯈꯪꯗꯦꯗ, ꯅꯄꯥꯒ ꯇꯧꯅꯖꯈꯤꯕꯅꯤ꯫ ꯑꯁꯤꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ꯫ ꯄꯩꯁꯥꯗꯨ ꯃꯤꯉꯣꯟꯗꯩꯕꯨ ꯃꯥꯟꯗꯦ, ꯃꯥꯒꯤ ꯄꯩꯁꯥ ꯃꯥꯜꯂꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯔꯒꯗꯤ ꯁꯤꯡꯉꯛꯑꯔꯣꯏ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕꯤꯔꯤꯅꯦ ꯍꯥꯏꯔꯤꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯑꯩꯈꯣꯏꯒꯤꯕꯨ ꯀꯅꯥꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯇꯣꯔꯤꯒꯦ? ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯣꯡꯒꯥꯟ ꯆꯪꯐꯝ ꯁꯨꯃꯥꯡꯒꯁꯤ ꯉꯥꯏꯍꯥꯛ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯈꯔꯗꯤ ꯁꯦꯡꯗꯣꯛꯄ ꯌꯥꯔꯤꯅꯤ꯫ ꯇꯟꯃꯟꯈ꯭ꯔꯦ ꯅꯣꯏꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯃꯤ ꯃꯆꯥꯗꯨ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯨꯔꯕꯅꯤꯅ ꯗꯗꯥꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯗꯗꯥꯅ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫
ꯑꯗꯨꯒ ꯃꯤꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯝꯃꯤ꯫ ꯑꯩꯈꯣꯏꯗꯒꯁꯦ ꯃꯅꯥꯎ ꯑꯃꯒꯨꯝ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯏꯇꯩꯃ ꯂꯥꯛꯄꯗꯒꯤꯁꯨ ꯍꯥꯟꯅ ꯏꯪꯈꯣꯜ ꯁꯝꯕ ꯁꯦꯡꯅꯤꯡꯉꯝꯗꯕꯗꯨ ꯃꯅꯤꯡ ꯃꯌꯥ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯑꯒ ꯊꯅꯝꯃꯤ꯫ ꯏꯇꯩꯃꯁꯦ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯗꯨꯝ ꯍꯩ꯫ ꯍꯦꯛ ꯎꯕꯗꯒꯗꯤ ꯃꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯦꯔꯒꯗ ꯂꯩꯕ ꯃꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯒꯨꯟ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡꯁꯦ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯏꯇꯩꯃꯒꯤ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯃꯆꯦ ꯃꯆꯟ ꯈꯔ ꯂꯥꯛꯑꯒ ꯏꯇꯩꯃꯗ ꯀꯩ ꯀꯔꯕꯥꯔꯅꯣꯁꯨ ꯈꯪꯗꯦ ꯀꯔꯕꯥꯔ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯍꯧꯕꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯒꯤꯒꯤ ꯇꯛꯃꯟꯕꯗꯒꯤ ꯏꯇꯩꯃꯅ ꯗꯗꯥꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯅꯁꯨ ꯏꯇꯩꯃꯗ ꯇꯧꯔꯨꯅꯨ ꯄꯩꯁꯥ ꯂꯩꯇꯦ, ꯃꯊꯪ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯜꯂꯤ, ꯁꯦꯟꯗꯣꯏ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯇꯩꯃꯁꯨ ꯗꯗꯥꯗ ꯋꯥ ꯀꯌꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯉꯛꯄꯗ ꯃꯌꯨꯝꯒꯤ ꯍꯥꯞꯄꯤꯔꯛꯄ ꯁꯅꯥ ꯂꯤꯛꯀꯣꯟ ꯈꯔ ꯗꯗꯥ ꯇꯥꯛꯇꯅ ꯂꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯒ ꯂꯣꯟꯅ ꯀꯔꯕꯥꯔ ꯑꯗꯨꯗ ꯄꯩꯁꯥꯗꯨ ꯊꯥꯗꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯄꯩꯁꯥ ꯈꯔ ꯐꯪꯍꯜꯂꯒ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯍꯦꯟꯅ ꯄꯩꯁా ꯊꯥꯗꯔꯛꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯏꯇꯩꯃꯗ ꯀꯗꯔ ꯑꯃ ꯁꯥꯟꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯊꯥꯖꯔꯨꯕꯗꯒꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯗꯗꯥ ꯇꯥꯛꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯍꯟꯗꯅ ꯃꯁꯥꯒꯤ ꯍꯥꯞꯆꯔꯛꯄ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯑꯆꯧꯕ ꯁꯦꯟꯖꯥꯎ ꯑꯃ ꯁꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯐꯥꯎ ꯏꯇꯩꯃꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯏꯇꯩꯃꯅ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯣꯏꯗꯒꯤ ꯄꯨꯗꯣꯔꯤꯕ ꯁꯦꯟꯐꯝꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯍꯟꯕꯤꯔꯛꯀꯅꯨ, ꯑꯊꯨꯕꯗ ꯁꯤꯡꯉꯛꯅꯕ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯏꯇꯩꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯀꯣꯛ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯃꯇꯝ ꯑꯗꯨꯐꯥꯎ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯏꯇꯩꯃꯅ ꯈꯟꯖꯔꯤꯕꯅ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯄꯩꯁꯥ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯐꯪꯉꯛꯀꯗꯣꯔꯦ꯫ ꯄꯩꯁꯥꯗꯨ ꯐꯪꯉꯛꯑꯒ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯛꯑꯒꯦ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯗꯗꯥꯅꯁꯨ ꯏꯇꯩꯃꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯃꯠꯇ ꯎꯔꯛꯇꯕꯗꯨꯗ ꯏꯇꯩꯃꯗ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯪꯉꯛꯄꯗ ꯃꯗꯨꯁꯨ ꯏꯇꯩꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯏꯇꯩꯃꯗ ꯑꯄꯪꯕ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯔꯨꯞꯄ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯏꯇꯩꯃꯗ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯗꯗꯥꯗ ꯏꯇꯩꯃꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯁꯨ ꯅꯨꯄꯥꯅꯤꯅ ꯁꯦꯡꯕ ꯁꯦꯡꯗꯕ ꯃꯗꯨ ꯀꯌꯥ ꯀꯨꯞꯅ ꯊꯤꯒꯜꯂꯨꯗꯦ꯫ ꯏꯇꯩꯃꯗ ꯂꯩꯕꯨ ꯂꯩꯔꯒꯗꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯇꯩꯃꯅ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯄꯩꯁꯥꯗꯨ ꯐꯪꯉꯤ ꯍꯥꯏꯗꯅ ꯃꯇꯝ ꯁꯥꯡꯅ ꯏꯇꯩꯃꯗ ꯑꯣꯏꯗꯕ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯇꯩꯃꯅ ꯂꯝꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯎꯁꯜꯂꯨꯔꯤꯕ ꯄꯩꯁꯥꯗꯨ ꯃꯇꯥꯡ ꯆꯥꯅ ꯁꯤꯡꯒꯠꯄ ꯉꯝꯃꯛꯇꯕ ꯃꯈꯣꯏꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯍꯦꯟꯇꯣꯔꯛꯄꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯅ ꯅꯣꯡꯃ ꯕꯕꯥꯒ ꯂꯩꯀꯥꯏꯁꯤꯗ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯊꯦꯡꯅꯕꯗ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯕꯤ ꯅꯃꯧ ꯅꯨꯄꯤꯅꯗꯤ ꯋꯥꯐꯝꯁꯤ ꯅꯣꯏꯗ ꯇꯥꯍꯜꯂꯛꯀꯅꯨꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯐꯤꯕꯝꯁꯦ ꯂꯨꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯅꯣꯏꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯁꯦꯟꯖꯥꯎ ꯑꯃ ꯉꯁꯤꯗꯒꯤ ꯊꯥ 9-10ꯒꯤ ꯃꯃꯥꯡꯗ ꯂꯧꯈꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯊꯥ 5 ꯁꯦꯟꯐꯝꯁꯦ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯗꯣꯏꯁꯤ, ꯊꯥ 5 ꯐꯥꯎ ꯐꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯀꯅꯥ ꯅꯠꯇꯦ, ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯈꯟꯅ ꯊꯥꯖꯗꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯂꯧꯗꯨꯅ ꯄꯩꯁꯥꯗꯨ ꯍꯦꯛ ꯄꯤꯁꯜꯂꯨꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯩꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯍꯦꯟꯗꯣꯔꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯎꯗꯕ ꯌꯥꯗꯦ ꯈꯜꯂꯛꯇꯨꯅ ꯉꯁꯤ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯕꯗ ꯍꯧꯗꯣꯔꯤꯁꯤ꯫ ꯕꯕꯥꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯗꯁꯨ ꯕꯕꯥꯅ ꯀꯩꯅꯣꯅꯦ ꯅꯤꯡꯊꯦꯝꯖꯥꯎ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯣ, ꯑꯩꯈꯣꯏ ꯇꯥꯗꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯟꯅꯔꯨꯕꯅꯣ? ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯁꯨ ꯈꯪꯉꯖꯥꯔ ꯋꯥꯐꯝꯁꯤ? ꯃꯈꯣꯏ ꯇꯥꯟꯅꯔꯒ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯇꯧꯖꯁꯅꯨ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯪꯍꯜꯂꯝꯗꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯔꯝꯃꯒꯗꯤ ꯃꯁꯤ ꯂꯨꯗꯣꯔꯤꯗ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯖꯥꯎ ꯅꯪꯁꯨꯅꯤ, ꯃꯥꯟ ꯆꯥꯡꯅ ꯆꯤꯡꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯏꯃꯧ ꯅꯨꯄꯤꯗꯨꯗ ꯁꯤꯟꯅꯔꯝꯃꯤꯁꯤꯅꯤ꯫ ꯐꯔꯦ, ꯃꯗꯨꯒꯤ ꯋꯥꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯀꯩꯗꯧꯁꯤꯒꯦꯗꯣ ꯈꯟꯅꯔꯒꯦ, ꯃꯇꯝ ꯈꯔꯗꯤ ꯅꯪꯁꯨ ꯉꯥꯏꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯍꯜ ꯑꯁꯤꯅ ꯑꯃꯨꯛ ꯒꯝꯚꯤ ꯑꯩꯁꯨ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ ꯈꯟꯅ ꯇꯧꯔꯨꯕꯅꯤ, ꯑꯩꯁꯨ ꯏꯆꯥꯁꯤꯡꯅ ꯉꯥꯡꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨ ꯏꯆꯥꯁꯤꯡꯁꯨ ꯋꯥꯐꯝ ꯑꯁꯦ ꯈꯪꯅꯔꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯛꯇ꯭ꯔꯦ꯫ ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯅꯆꯥꯁꯤꯡ ꯇꯧꯔꯒ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯎ, ꯑꯊꯨꯕꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯀꯣꯛ ꯁꯥꯔꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯕꯕꯥꯁꯦ ꯂꯨꯍꯣꯡꯐꯝꯗꯒꯤ ꯃꯁꯥꯗꯨ ꯍꯥꯞꯄꯤꯡ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫
Imasu itaimasu aisu yumda loina lay. Tawbadabu dadati thabak halaktri. Yumda ek halakwaga babase ungduna sum laybadu. Ima gaigana su kaidawragi hangami. Maduda babana sumna kumai. Nasanu pa ahandu kiyam wali bazano halakadaba. Mahalaga ko imong manung puna wari mata saasi. Mosanak su thoklanu nayam bahalak bangairo haidai. Ay namong babado kaidawragi kariwano sadu sibo hangami. Babana muknayam balakisano. Aduga ipa hairagi haidai. Ko itaimasu masada pakat pa matawa mada. Layribadu ayna urami. Imada suwene ima kari tawrabazano. Babana haribu wapamasibo. Dadana kari tawrabazano hangami. Imana mo ibungo imasu nangdaw na karimata kangde. Hore nayamba laaga kangani. Nayamagi marala na taymagi marala. Karino madi wairamani. Ako'y kangzalak sa di haidai. Taymagi managta sang salagay na mo'y tayma. Dadaga nang nakari tawruragi babana haidi sibo hangami. Maduda ako'y taymasu wamatangangdi. Sak thongbadu loy salamaga prapra magi kada sangki. Miko baduday su wakala malaki. O imong sa karino mo di tawrakadure ko haibasi. Matawasum na mayam si dadahalag pangay na rami. O na dadahalaga babana dadada sum na hayrami. Ibungo na pinaron hong turaga imong nupigan hanggang mapanda toro. Wari mata sasi hayrami. Dadana mukbaba kari layragi kaidawragi. Pi hongdraga suyay kari wano hayro o hayrami. Babana muk na pinaron hana mukto hongto kiso. Aduwa nang ginupiga toro ipa mapanda noy ngayrongge hayrami. Dadasuwa matangangde makoy kada sangki. Aduga mapimaron hongtuwaga itay magimanagda sangaga. Itay madasum na hayrami. Kay tabo yawragi nga si babana ibaniga wari sasi hari sibo. Kari marong ginuhangami. Ko itay masumasada hay pumtapong kangda na pakatsarami. Itay magimong matawado dadasu kari gumba masing na bahawrami. Adu na mapanda itay maputuwaga torei. Babana so imaga igasu kautorei. Aduga puna mapanda ko'y silay rami. Dadana so babada kay wano hayro o hayrami. Maduda babana wapamado hagdorei. Nakoy yan ina ning temzawdagi adugya mapasado lapsaluri badu kari marongino. Pasado kay da sisinarino hangami. Wapamaduda dadadi pungakek kami. Aduna dadana babada. Kayno baba mama ning temzawdagi di ko'y di pasama taloro balaytena. Mana kari hayragi hangami. Babana muknoy na lawdo na mina ipada hayrak pahong nadi. Ngasay luhong pangda ipaga tingna bada loy na hayrabani. Dadana muk babae ba me na matatadre. Mama ning tiyamzawdo ay salaga unarugi. Karay day ako'y na mangwandagi pasapu durigi. Isa nang kamra babana haribo wapam si hangami. Ko'y tay masumamay mamit ng sangang pamakay. Mamay do makada luktaraga layrami. Kung natangda di tay manasum na kumay. Pasado ay nalawro bani. Dada baba ay hutik kari tawgadabano kangdre. Yung gisilinausing na sila pangakta ni kumai. Maduda ko di pungakit ngaki. Dada na sukay no nang nangangi do po nang di kayo bagedok yung mapesado. Mingon na gilok sa luriba. Ado ka pesasing do na karay dalay karaba. O ay nang singayon nung mawapama nang naingon na hagduwang bado. Madu nang di itakta na makata na sa taramizani dana. No yatsong gimising do loy na hiyang paugi manungda. Yung masida kaurago. Ay ga wari mata sanagi aduga. Pesasing ado ay nadising bangamoy. Nakoy aro na tukarbara do da yung minakiba. Na sinanaw sing ado mo'y nasingan gadabani. Luhong masahi ani po padri ba nang nalakay si Dagi. Adug yung mapesado mataw karang nalok sa luri ba no. Ay kanyong sa sumsing na sing nalayri ba ni. Nahano mo nang naing wadog ulaki ba nang isanalikon sing ado. Adug ang tangga putora o. Ay kanyong tayenge sa luto na putora o hayrami. Itay masumabisa dum siyento na kapami. Adu dadalan sa rihay din na kwairamami. Adu dadana itay masimayaho ba makaisawrami. Babae mga kuso itay magimong do nung ayak tabadagi dadabok kamzalami. Adu babana sumog dadada. Ibang makwayagi miro kauraga wari taw kisi. Imang ibe man ang suaduklu ba tabag taw kaduri hayragadi. Nang nakwayda kayo wagi taamdri ba no. Isano pi matang luhong kibaga na kuya mukluhong kibaga. Migi pesa karaso siyandoy hundo na layri ba ni. Masina ko so kangang wadarkan ba ni ipana. Adu tayo na ba tabang agta tawra mabanoy na. Paredo makataba karito bu yagi do tana batari. Masida na kuya songi mapabong suloy na kauro. Hayeng ginumisida. Ay suisiya malay maso kauragi. Aduga kuya mukpo na kaito sige do kanarasi. Tuwa singa sige di asay da sang naro na kuya kada hayrami. Dada sumayho po makaisaw do na kada sangki.
ꯃꯈꯣꯏ ꯆꯠꯈ꯭ꯔꯒ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯄꯤꯁꯤꯅ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯏ, ꯄꯣꯊꯥꯔꯒꯦ ꯈꯟꯕꯅꯤ ꯌꯥꯔꯣꯏꯗꯣꯔꯤ." ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, "ꯑꯩꯅ ꯈꯜꯂꯤꯅꯦ ꯃꯧꯁꯦ ꯍꯟꯗꯛ ꯎꯡꯗꯅ ꯂꯩ ꯍꯥꯏꯗꯅ, ꯑꯗꯣ ꯃꯥꯗꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯗ ꯃꯀꯣꯛ ꯆꯥꯛꯑꯕꯖꯥꯠꯅꯤꯗꯅ. ꯃꯃꯥ ꯃꯄꯥ ꯀꯧꯁꯤ ꯑꯗꯨꯒ ꯃꯈꯣꯏ ꯁꯤꯡꯍꯟꯁꯤ. ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯥꯎꯕ ꯊꯕꯛ ꯅꯠꯇꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯗꯣꯔꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯏꯃꯥ, ꯁꯤꯡꯅꯕ ꯄꯩꯁꯥꯗꯨ ꯂꯩꯔꯒꯗꯤ ꯄꯩꯁꯥ ꯁꯤꯡꯗꯣꯛꯄꯗꯨꯗꯤ ꯂꯥꯏ. ꯃꯗꯨꯒꯤ ꯁꯤꯡꯅꯕ ꯄꯩꯁꯥꯗꯨ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯃꯤꯁꯨ ꯀꯩꯁꯨ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯄꯩꯁꯥꯗꯨ ꯌꯥꯝꯕꯅꯤꯅ. ꯑꯗꯨ ꯏꯇꯩꯃꯗ ꯌꯥꯝꯅꯁꯨ ꯉꯥꯡꯕꯤꯔꯨꯔꯅꯨ. ꯏꯇꯩꯃꯁꯨ ꯀꯌꯥ ꯈꯪꯖꯗꯕ ꯃꯥꯜꯂꯤ. ꯏꯇꯩꯃꯒꯤ ꯃꯆꯦ ꯂꯥꯏ ꯈꯨꯔꯤ ꯃꯁꯝ ꯉꯥꯛꯁꯪ ꯉꯥꯡꯅ ꯁꯪꯕꯤ ꯑꯃ ꯂꯩꯔꯤꯗꯨ ꯃꯗꯨꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ. ꯏꯇꯩꯃꯅ ꯈꯔ ꯄꯪꯖꯕꯁꯤꯗ ꯌꯥꯅꯤ ꯈꯟꯅ ꯇꯧꯔꯛꯑꯕꯖꯥꯠꯅꯤ. ꯃꯆꯦꯗꯨꯗꯤ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛ ꯇꯧꯔꯤ ꯍꯥꯏꯗꯅ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤ. ꯅꯨꯡꯉꯥꯏꯗꯣꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯇꯩꯃꯒꯤ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯂꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯛꯂꯤꯕ ꯑꯃꯅꯏꯇꯩꯃꯒꯤ ꯃꯆꯦꯗꯨꯗꯤ ꯂꯥꯛꯄꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯁꯦꯡꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯇꯩꯃꯒꯤ ꯃꯄꯥ ꯃꯃꯥꯗꯨꯅꯁꯨ ꯄꯩꯁా ꯃꯁꯤꯡꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯈꯥꯡꯉꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯁꯨ ꯐꯣꯟ ꯇꯧꯔꯒ ꯑꯀꯥꯝꯄꯦꯠ ꯂꯣꯟꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯏꯇꯩꯃꯒꯤ ꯃꯄꯥ ꯃꯃꯥꯗ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ ꯄꯥꯕꯨꯡ ꯄꯩꯁꯥꯗꯨ ꯁꯤꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ. ꯄꯩꯁꯥꯗꯨꯗ ꯅꯠꯇꯅ ꯂꯨꯍꯣꯡꯉꯛꯄꯗ ꯄꯨꯔꯛꯄ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯨꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯉꯣꯟda ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ. ꯑꯔꯨꯞꯄ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯤꯔꯤꯕꯁꯤ. ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯀꯤꯗꯨꯝ ꯀꯤꯁꯜꯂꯛꯏ." ꯃꯗꯨꯗ ꯕꯕꯥꯅ, "ꯏꯕꯨꯡꯉꯣ, ꯌꯥꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯀꯔꯤꯅꯣꯃ ꯈꯟꯅꯁꯤ. ꯄꯩꯁꯥꯗꯨ ꯁꯤꯡꯕ ꯉꯝꯅꯕ" ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ, "ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯗꯨ ꯂꯨꯄꯥ ꯑꯃꯠꯇ ꯁꯤꯡꯕ ꯉꯝꯃꯣꯏ. ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯅꯤ" ꯍꯥꯏꯔꯝꯃꯒ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯏꯇꯩꯃꯒꯤ ꯃꯄꯥꯗꯨꯅꯁꯨ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯥꯏ, ꯑꯩꯁꯨ ꯊꯕꯛꯀꯤ ꯄꯦꯟꯁꯤꯟ ꯆꯠꯀꯗꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ. ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯟꯅ ꯐꯪꯉꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥꯗꯨ ꯁꯤꯡꯕꯁꯨ ꯌꯥꯕꯅꯤ. ꯂꯨꯔꯤꯗꯤ ꯄꯦꯟꯁꯤꯟ ꯆꯠꯀꯗꯕ ꯃꯇꯝꯁꯨ ꯆꯍꯤ ꯈꯔ ꯋꯥꯠꯂꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯌꯧꯔꯒ ꯀꯩꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯔꯨꯈꯤꯒꯦ. ꯑꯁꯣꯝꯒꯤ ꯏꯕꯥꯏꯍꯣꯏ ꯀꯔꯤꯁꯨ ꯋꯥꯍꯜꯂꯣꯏ. ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯂꯣꯏꯅ ꯁꯤꯜꯂꯝꯕ ꯉꯥꯛꯇꯅꯤ. ꯃꯥꯕꯨꯁꯨ ꯑꯩꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯔꯣꯏ. ꯇꯧꯕꯇꯕꯨ ꯏꯕꯥꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ. ꯊꯥꯏꯅꯗꯒꯤ ꯃꯆꯦꯗꯨꯅ ꯁꯥꯟꯅꯕꯤꯔꯒꯗ ꯂꯥꯛꯑꯕꯅꯤ. ꯑꯗꯨꯅ ꯏꯕꯥꯏꯍꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯏꯕꯥꯏꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏꯕ ꯆꯥꯡ ꯇꯥꯕ ꯅꯪꯂꯦ. ꯑꯗꯨꯒ ꯃꯈꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯈꯟꯅ ꯆꯩꯅꯗꯅꯕꯁꯨ ꯏꯕꯥꯏ ꯏꯆꯦ ꯑꯣꯏꯅ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯌꯨ. ꯅꯁꯦꯟ ꯑꯁꯣꯝꯗꯒꯤ ꯄꯩꯁꯥꯗꯨ ꯐꯪꯅꯕ ꯊꯤꯖꯔꯛꯀꯦ. ꯃꯇꯝ ꯈꯔꯗꯤ ꯄꯤꯅꯕꯤꯌꯨ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ, "ꯏꯍꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ. ꯏꯃꯧꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯧꯅ ꯈꯜꯂꯤꯅꯤ. ꯀꯔꯤꯃꯇ ꯈꯟꯕꯤꯒꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯦꯞ ꯑꯃ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯗꯥꯅ ꯏꯇꯩꯃꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯡ ꯁꯛꯄ ꯆꯩꯕꯤꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯋꯥꯐꯝ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯈꯪꯉꯛꯇꯅ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯏ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯍꯜ ꯑꯁꯤꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯄꯨꯔꯛꯑꯒ ꯄꯩꯁꯥ ꯊꯧꯕꯁꯤ ꯇꯣꯏꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯛꯇꯅ "ꯅꯣꯏꯅ ꯄꯩꯁꯥ ꯄꯤꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯅ ꯑꯋꯥꯏ ꯑꯈꯨꯝ ꯀꯌꯥꯅꯤ ꯇꯧꯅꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯁꯦꯟꯐꯝ ꯑꯗꯨꯁꯨ ꯂꯥꯈ 1-2 ꯈꯛ ꯅꯠꯇꯕꯅꯤꯅ ꯏꯇꯩꯃꯒꯤ ꯃꯄꯥ ꯃꯃꯥꯗꯨꯅꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯤ ꯍꯨꯝꯕ ꯇꯧꯕꯗ ꯃꯇꯝ ꯈꯔꯁꯨ ꯆꯪꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯌꯨ ꯊꯛꯆꯤꯟ ꯏꯇꯩꯃꯗ ꯑꯣꯠ ꯅꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕ ꯕꯕꯥ ꯏꯃꯥꯅ ꯐꯅ ꯊꯦꯝꯂꯒꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ꯫ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯏꯇꯩꯃꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤꯕ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯌꯨ ꯆꯥꯛ ꯈꯔ ꯊꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯡ ꯈꯤꯇꯪ ꯊꯦꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤ ꯃꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔꯁꯨ ꯁꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯁꯨꯝ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯑꯃꯝꯕꯗꯨꯗ ꯆꯪꯉꯛꯄꯗꯨꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯀꯅꯥꯅꯣ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯏꯔꯥ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯈ꯭ꯋꯥꯡ ꯊꯤꯗꯦꯛꯀꯦ" ꯍꯥꯏꯗꯅ ꯆꯤꯟ ꯊꯤꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯝ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯇꯞꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯟꯗꯛꯁꯦ ꯏꯄꯥ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯌꯨ ꯆꯥꯛ ꯊꯛꯇꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯒꯅꯨ. ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯌꯨ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ.
Imasu handakse tumbada karinoman na inam hek namme. Laikidaba ahal lamansu manghada yamna tuina ui. Imung si kari tawrakadapano khangdre. Nayamasu puwan hek won kre. Ako'y nangang sa puwa matatakidre. Piingay dagi nayamasi maringtiyan yamna karakpani. Aduna hujik sumana yakidra di tawrisini. Datay mada sumana ngang sa iba singsi. Ako'y sutaba ngamdre. Ako'y nakhamuraga suyadre. Aduna nang suamukha na yutakado tawrano. Gyantana yung masida layro. Marag-maragta na yaman na tay magimanakta sa nga kawari karasusaw. Pare-pare tumuro hayday. Maduday na so imababa. Ay nung tigi sumay na tawrane. Dadana itay madangang sa pasi ay tabang amdadana. Ngasi kagda na ay na yuta uri basi. Ado ay haying day di taroy. Itay manawan ay kaibaga kay kakangisi. Masi ay so yeng bang amde. Basado ako'y ginkon sa yon tuwa singkrasira. Aduga ako'y na mapamada sa krasi hayrami. Baba na mo ibong yari tumuro. Hayang kay tawsigedo mo ipaysa kanarasi. Tumuro hayday. Ay so numito pong nang nuksina babae madawa kara hayram maga. Ay si tumbadum sa nga ami. Tumtakibaga ahing nung yay si danahan kay. Yuso kaya taktabado da numito di. Kara taksalubado da mapantong ni ngagdana. Ay sa pamungdagi hawgalaga mapanda tuwarag pada. Kuy ite masi mapanda sabyong nalipagalay rami. Aduga nagit kuyang giyang dunalay. Ay sumatuday sadang hekpukang kangoy. Kung itay manikang padagi itema, kadaw rin mo doon pungso sugyam na tingakan sida hayrami. Itay manamukmosa itay matumbayada na, mapandang hek tuwang mani. Wapam sa hayram magay itay masi makwikikada muksangki. Ay sumapanda tuwaraga tumba muksangami. Matamaduday ikangkan manung da amuba mamiyama. Bible kay boy laybado ay nauraki. Ay sumaduda kay no sidi hayda na prapap sang salaga. Kangkando hayduubado amukso kariso layramde. Aduga baba sumuk yamna kana mengak naraki. Ay so baba kay dawragi hayda na sang salaga. Tumbado hawdok pirami. Baba na suwengon da ibungo. Ipagyantare as untok pamangnida. Nang mo tumdribo hangay. Ay namu baba tumuri mapanda tuubani. Itay masu mapanda layrami. Ay so imong dahik sang apagat tunggay tawbada baba na mengak narapasi. Tarakta na sangi ini. Ado babae kagi pamungkangkan manung aduda. Kay no kang de hujuwa ay nasangagpada. Musong mubo makangkan manung da paiba kay boy layrami. Ay nakangkan haydo ba da muk layramdre. Ado bo kari wari ba sa hangami. Babana mo ibong tumuro wari do hayang tawrasi. Kari suway jara mo'y hayday. Madudagay suway kada sangaga pamungta sang do na hiptarami. Tawbato ba numito isada kitik kirong karino matalayrami. Ado na isi wakang ganungay tabaga. Ay siya ahing dumatumamdre. Mapando sumiyama swak brek sa lagalay ba makonsi tarami. Maduday na kaliba na ako'y tay mo izarang ganin ni ngami. Nung alam day kuding gaso yung masida loy di ba ku'y singasi. Sumangda tok-tok to na pukap da kapami. Matangin numita di tay magimapado na ingon da puwan tawray. Mosa nang babalay kibra puwan na mugtapahelago. Sano pita tawbo supay di hayday. Maduday na mamay tay madimaning da irulo sa hubra karino matahubani. Adugi phondo paiba yadaba oirini. Baba pahilaki haidana phondo babada pirami. Kona makoy wari sanaba loiraga babana ingonda phondo pirai. Aina su baba kari hairi ino hangami. Maduda babana pesado masit karata ngairi hai sugadaba. Handaki thasida singtoge hairakpani. Makoy su warabajani ibungo. Nungsu nungaite natraga nakoy nanidagi awatpado lauraga. Akoy na kara hapaga singkrasira. Nayamba tahandabi hairai. Ay so baba na dumay na hayrakpaduda. Baba do so yay ne huwit adumay na tawraga. Paisado mukta singtokisi. Ay ninegi makong pairaga hayjaw hayraga so hayjaragi. Kuy gi mong siya mukta santi da nungay na mukta laysiba baba hayrami. Baba so ay gi mong do da nungpe tawraga. Kuy siya siya ay nani da hurin pon tawgi. Ugiti maso tabak kadugi tawrong kini. Ado nang niyamba da di hayrunuko. Masigi wasi hayday. Ay namukhuit baba ay hayroy. Ato itay madadi haybiruke haydana. Ay si itay magimanagda sa ngami. Ato itay madawari do tamami. Maduda itay madi may tungda nungay ba ahong ba matalayramde. Ay naso itay mapasado singgada ba matam nagsalabani. Pasado yak singtoki baga ako'y dadagi itay magakanari siso. Masiso kanararoy. Ako'y hana daw na nungay na muklay turabani. Ato na itay manang suwarurano. Nungay tung na layro hayrami. Itay maswagi mong matawa do da nukpet daw zarami. Numitugi numidang waram siya ako'y itay masi. Maning maya ko siyang sangami.
ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯪꯉꯤꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏꯗ ꯗꯨꯀꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦ, ꯑꯗꯣ ꯅꯪ ꯕꯦꯁꯣꯟ ꯈꯔ ꯂꯩꯔꯛꯀꯦꯔꯥ, ꯍꯣꯔꯦꯟ ꯕꯣꯔꯥ ꯍꯧꯁꯤ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯏꯇꯩꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯗꯅ ꯗꯨꯀꯥꯟꯗꯒꯤ ꯕꯦꯁꯣꯟ ꯈꯔ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯃꯁꯝꯁꯨ ꯌꯥꯝꯅ ꯐꯩ, ꯅꯧꯔꯤꯉꯩꯗꯗꯤ ꯁꯝꯄꯨꯅ ꯑꯗꯨꯝ ꯃꯀꯣꯛ ꯇꯨꯝꯕꯅꯤ꯫ ꯏꯇꯩꯃꯅ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕꯗꯒꯤ ꯁꯝꯄꯨꯅꯁꯨ ꯃꯀꯣꯛ ꯇꯨꯝꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯁꯝꯄꯨ ꯂꯨꯄꯥ 50ꯒꯤ ꯃꯁꯥꯡ ꯄꯔꯦꯡ ꯑꯃꯁꯨ ꯂꯩꯕꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯏꯟꯁꯥꯡꯒ ꯍꯥꯎꯅ ꯊꯣꯡꯉꯒ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯏꯇꯩꯃꯅ ꯐꯖꯅ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯇꯩꯃꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯗꯨꯁꯨ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯇꯩꯃꯅ ꯗꯗꯥꯁꯦ ꯊꯣꯡꯒꯥꯟꯗ ꯐꯅ ꯊꯦꯡꯉꯐꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯗꯥꯁꯨ ꯄꯨꯡ ꯐꯅ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯇꯩꯃꯅ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯗ ꯆꯥꯛ ꯆꯥꯗꯕꯁꯨ ꯀꯨꯏꯔꯕꯅꯤ ꯗꯗꯥꯁꯤ꯫ ꯗꯗꯥ ꯍꯜꯂꯛꯈꯤꯕꯒ ꯏꯇꯩꯃꯗ ꯀꯩꯅꯣ ꯈꯔ ꯉꯥꯡꯉꯝꯃꯒ ꯗꯗꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯩꯁꯥ ꯁꯤꯡꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯇꯨꯝꯃꯝꯃꯤ꯫ ꯃꯪꯗꯁꯨ ꯄꯩꯁꯥꯗꯣ ꯁꯤꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯗꯗꯥ ꯏꯇꯩꯃ ꯕꯕꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯑꯒ ꯂꯩꯃꯤꯟꯅꯕ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯆꯥꯛꯈꯨꯝꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯏꯇꯩꯃꯗꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯣꯛꯈꯣꯡꯅ ꯏꯇꯩꯃ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯕꯕꯥꯒ ꯑꯩꯒꯅ ꯏꯇꯩꯃꯅ ꯌꯥꯜꯂꯝꯃꯤꯕ ꯊꯧꯔꯤꯗꯨ ꯕꯕꯥꯒ ꯑꯩꯒꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯏꯇꯩꯃꯁꯦ ꯊꯥꯡꯗꯔꯝꯃꯤ꯫ ꯏꯇꯩꯃꯒꯤ ꯃꯁꯥꯁꯨ ꯄꯥꯏꯕꯗ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯏꯇꯩꯃꯁꯦ ꯀꯟꯕ ꯉꯝꯈꯤꯅꯤ, ꯗꯣꯛꯇꯔꯗ ꯄꯨꯁꯤ ꯏꯇꯩꯃꯁꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯗꯗꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯏꯇꯩꯃꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄꯣꯝ ꯂꯥꯎꯅ ꯂꯦꯛꯊꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯕꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯣꯡꯗꯝ ꯃꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦ, ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯇꯩꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯁꯤꯅ ꯍꯛꯆꯥꯡ ꯃꯌꯥꯏꯗꯗꯤ ꯅꯠꯇꯦ, ꯏꯇꯩꯃꯒꯤ ꯈꯣꯡ ꯃꯄꯥ ꯑꯗꯥꯏꯗ ꯁꯠ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯅ ꯗꯗꯥꯅ ꯏꯇꯩꯃꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯀꯥ ꯂꯩꯅꯤꯡꯊꯧ ꯀꯥꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯞꯄꯒ ꯃꯄꯥꯟꯂꯣꯝꯗ ꯁꯨꯝ ꯊꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯇꯩꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯊꯅꯝꯃꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯇꯩꯃꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯀꯤꯕ ꯀꯌꯥꯇꯅ ꯌꯣꯝꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯝ ꯀꯞꯇꯅ ꯂꯩꯕ ꯃꯈꯣꯟ ꯇꯥꯔꯛꯄ, ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝꯗ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯀꯞꯄꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ, ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥ ꯑꯃꯥꯡꯁꯪ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯕ ꯑꯀꯤꯕ ꯀꯌꯥꯁꯦ ꯇꯠꯇꯅ ꯍꯧꯔꯛꯏ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯎꯕ ꯃꯇꯝꯗꯁꯨ ꯏꯇꯩꯃꯁꯦ ꯂꯩꯍꯧꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯅ ꯀꯞꯇꯨꯅ ꯆꯪꯅꯔꯛꯄ, ꯑꯀꯤꯕ ꯀꯌꯥꯁꯤꯅ ꯅꯨꯃꯤꯗꯥꯡ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯐꯥꯎ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯍꯤꯌꯥꯡ ꯑꯊꯧꯕ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯀꯣꯟꯅ ꯏꯇꯩꯃꯒꯤ ꯁꯣꯔꯥ ꯆꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯍꯥꯎ ꯃꯥꯏꯕ ꯑꯃꯒ ꯃꯩꯇꯩ ꯃꯥꯏꯕ ꯑꯃꯒ ꯄꯨꯟꯅ ꯇꯧꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯇꯨꯅ ꯏꯇꯩꯃꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯅꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯌꯥ ꯇꯣꯏꯅꯗꯤ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯗꯗꯥꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯗ ꯊꯛꯑꯒ ꯃꯁꯥꯒꯤ ꯊꯕꯛꯁꯨ ꯇꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯑꯉꯧꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫